ꯄꯣꯏꯅꯨ ꯂꯣꯏꯔꯒ ꯑꯩꯒꯤ ꯐꯅꯦꯛ ꯑꯃꯠꯇ ꯂꯩꯕꯤꯌꯨ꯫ ꯅꯪꯒꯤꯕꯨ ꯀꯔꯤ ꯋꯥꯠꯄꯒꯦ? ꯑꯩ ꯂꯩꯔꯤꯗꯅ꯫ ꯄꯨꯈꯝ ꯑꯃ ꯇꯦꯡꯀꯣꯠ ꯑꯃꯁꯨ ꯂꯩꯍꯧꯁꯤ꯫ ꯑꯉꯥꯡꯒꯤ ꯆꯥꯛ ꯆꯥꯅꯕ ꯂꯩꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯑꯣꯗꯤꯑꯣ ꯕꯨꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯣꯗꯤꯑꯣ ꯕꯨꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯁ 11ꯒꯤ ꯃꯅꯤꯄꯨꯔꯤ ꯇꯦꯛꯁ ꯕꯨꯛꯇ ꯌꯥꯎꯕ RK Elangbamꯅ ꯏꯕ ꯋꯥꯔꯤꯃꯆꯥ ꯐꯧ ꯆꯔꯣꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤꯃꯆꯥ ꯑꯁꯤ ꯂꯧꯈꯠꯆꯔꯤ꯫ ꯋꯥꯔꯤꯃꯆꯥ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯏꯕꯒꯤ ꯃꯔꯝꯗ ꯁꯝꯂꯞꯄ ꯈꯔꯗꯪ ꯊꯝꯂꯕꯗ RK Elangbam ꯏꯪ ꯁꯣꯛ 1818ꯗ ꯄꯣꯛꯈꯤ꯫ ꯁꯩꯔꯦꯡ, ꯎꯄꯟꯌꯥꯁ, ꯋꯥꯔꯤꯃꯆꯥ ꯑꯃꯗꯤ ꯗ꯭ꯔꯃꯥ ꯏꯕꯅꯤ꯫ ꯆꯤꯡꯌꯥ ꯇꯝꯌꯥ, ꯌꯨꯝꯒꯤ ꯃꯩ, ꯀꯥꯂꯦꯟꯊꯥꯒꯤ ꯂꯩꯕꯥꯛꯂꯩ ꯀꯧꯕ ꯋꯥꯔꯤꯃꯆꯥꯒꯤ ꯂꯥꯏꯔꯤꯛ 3, ꯎꯄꯟꯌꯥꯁꯇ ꯃꯔꯨꯞ 2, ꯗ꯭ꯔꯃꯥꯗ ꯑꯩꯈꯣꯏꯒꯤ ꯌꯣꯖꯅꯥ ꯑꯃꯗꯤ ꯔꯥꯝ ꯔꯥꯖ꯭ꯌ, ꯁꯩꯔꯦꯡꯗ ꯃꯣꯏꯔꯥꯡ ꯄꯔꯕ, ꯐꯨꯡꯒꯥꯋꯥꯔꯤꯗ ꯊꯥꯏꯅꯒꯤ ꯃꯅꯤꯃꯨꯛꯇ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯐꯣꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯀꯥꯂꯦꯟꯊꯥꯒꯤ ꯂꯩꯕꯥꯛꯂꯩꯗ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯃꯅꯥ ꯐꯪꯈꯤ꯫ ꯋꯥꯔꯤꯃꯆꯥ ꯑꯁꯤꯗ ꯑꯏꯕꯅ ꯂꯥꯏꯕꯛꯀ ꯅꯣꯡꯗꯝꯕꯒ ꯑꯅꯤ ꯆꯥꯡꯗꯝꯅꯔꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯑꯁꯥ ꯑꯁꯤ ꯂꯥꯏꯕꯛꯅ ꯇꯝꯕꯅ ꯍꯦꯛ ꯍꯦꯛ ꯊꯨꯒꯥꯏ꯫ ꯐꯧ ꯆꯔꯣꯡ ꯌꯦꯡꯗꯨꯅ ꯀꯨꯝꯁꯤꯗꯤ ꯂꯥꯏꯔꯕ ꯍꯧꯗꯣꯛꯆꯔꯅꯤ ꯈꯟꯖꯔꯨꯕ ꯂꯧꯃꯤ ꯃꯇꯩ ꯃꯅꯥꯎꯗꯣ ꯄꯣꯏꯅꯨ ꯂꯧꯔꯣꯛ ꯊꯥ ꯂꯥꯛꯄꯗ ꯑꯋꯥꯕꯒꯤ ꯄꯥꯛꯇ ꯍꯟꯅ ꯑꯃꯨꯛ ꯇꯥꯔꯔꯦ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯋꯥꯔꯤꯃꯆꯥ ꯐꯧ ꯆꯔꯣꯡ꯫ ꯀꯨꯝꯁꯤꯗꯤ ꯐꯧ ꯈꯔ ꯍꯥꯞꯄ ꯇꯥꯔꯦꯗꯅ꯫ ꯍꯔꯥꯎꯅ ꯇꯝꯖꯩ ꯇꯣꯝꯕꯤꯔꯩꯅ꯫ ꯍꯥ? ꯀꯔꯤ ꯍꯥꯏꯕ? ꯄꯣꯂꯥꯡ ꯁꯥꯅ ꯁꯥꯅ ꯍꯪꯂꯛꯏ ꯇꯣꯝꯕꯅ꯫ ꯇꯣꯝꯕꯤꯔꯩꯅ ꯃꯈꯥ ꯇꯥꯔꯛꯏ, ꯀꯨꯝꯁꯤꯗꯤ ꯂꯧ ꯐꯩ ꯍꯥꯏꯕꯅꯤꯗ꯫ ꯍꯣꯏ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯠꯇ ꯍꯥꯜꯂꯛꯎ, ꯊꯛꯁꯤ꯫ ꯍꯥꯟꯗꯨꯅ ꯂꯩꯔꯕꯅꯤ, ꯁꯦ ꯄꯤꯁꯤꯜꯂꯤ ꯍꯤꯗꯥꯛꯄꯨ ꯃꯆꯥ ꯋꯥꯀꯛꯅ ꯃꯈꯣꯛ ꯄꯥꯟꯕ ꯑꯃ꯫ ꯇꯣꯝꯕꯅ ꯍꯤꯗꯥꯛꯄꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯤꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯥꯏ ꯅꯪꯅ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ? ꯑꯩꯕꯨ ꯇꯥꯍꯧꯗ꯭ꯔꯦꯅꯦ꯫ ꯏꯈꯨꯠꯅ ꯎꯖꯕ ꯂꯧꯒꯤ ꯐꯧ ꯆꯥꯔꯛꯇꯕꯁꯤ ꯀꯌꯥ ꯀꯨꯏꯔꯕꯅꯣ ꯍꯥꯏꯕꯅꯤ꯫ ꯇꯣꯝꯕꯤꯔꯩꯅ ꯍꯥꯏꯖꯩ꯫ ꯇꯣꯝꯕꯅ ꯍꯤꯗꯥꯛꯄꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯤꯡꯂꯗꯨꯅ ꯃꯅꯥꯇꯣꯟ ꯑꯃꯁꯨꯡ ꯃꯌꯥꯗꯒꯤ ꯃꯩꯈꯨ ꯋꯥ ꯂꯥꯎꯅ ꯀꯥꯝꯊꯣꯛꯏ, ꯑꯗꯨꯒ ꯑꯗꯨꯕꯨ ꯀꯝꯗꯧꯅꯤ? ꯃꯃꯥꯡ ꯆꯍꯤꯒꯤꯗꯤ ꯀꯨꯝ ꯀꯥꯡꯕꯅꯦ, ꯏꯁꯤꯡ ꯆꯥꯎꯕꯅꯦ, ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯃꯥꯡꯕꯅꯤꯗ꯫ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯇꯣꯝꯕꯤꯔꯩ, ꯀꯨꯝꯁꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯎꯕ ꯂꯧꯁꯤ ꯐꯩꯅꯦ꯫ ꯑꯁꯨꯛ ꯐꯕ ꯂꯧꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯛꯇꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤ ꯍꯥꯏꯕꯅꯤ꯫ ꯇꯣꯝꯕꯤꯔꯩ, ꯃꯥꯏꯒꯩ ꯁꯣꯝꯒꯤ ꯑꯣꯏꯅ ꯐꯩ ꯍꯥꯏꯅꯦ꯫ ꯇꯣꯝꯕ, ꯑꯩꯈꯣꯏꯅ ꯍꯦꯟꯗ꯭ꯔꯅꯦ ꯑꯗꯨꯕꯣ? ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯍꯥꯕꯦꯡꯈꯤꯕꯗꯨ ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯈꯤꯕ, ꯍꯥꯔ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯍꯥꯞꯈꯤꯗꯦ꯫ ꯇꯣꯝꯕꯤꯔꯩ, ꯀꯨꯝꯁꯤꯁꯦ ꯂꯧꯁꯥꯟ ꯁꯟꯁꯥꯟꯗ ꯀꯌꯥ ꯆꯠꯀꯗꯧꯔꯤꯕ? ꯇꯣꯝꯕ, ꯈꯔ ꯌꯦꯟꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯤꯒꯤꯁꯨ ꯄꯤꯗꯕ ꯌꯥꯗꯦ, ꯑꯩꯅ ꯁꯤꯟꯇꯣꯛꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯒ ꯌꯨꯝꯁꯦ ꯇꯦꯛꯀꯗꯧꯔꯦ꯫ ꯅꯣꯡ ꯌꯨꯕꯅꯁꯨ ꯈꯨꯔꯛꯃꯨꯛ ꯄꯥꯛꯄ ꯐꯥꯎꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯋꯥꯏ ꯈꯔ ꯂꯩꯕ ꯇꯥꯏ꯫ ꯁꯪꯒꯣꯟꯁꯨ ꯃꯆꯥ ꯑꯃ ꯁꯥꯒꯦ ꯈꯜꯂꯤ꯫ ꯁꯟꯒ ꯄꯨꯟꯅ ꯏꯃꯨꯡꯗ ꯂꯩꯃꯤꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯣꯝꯕꯤꯔꯩ, ꯄꯣꯏꯅꯨ ꯂꯣꯏꯔꯒ ꯑꯩꯒꯤ ꯐꯅꯦꯛ ꯑꯃꯠꯇ ꯂꯩꯕꯤꯌꯨ꯫ ꯑꯣꯟꯊꯣꯛꯅ ꯍꯥꯏꯉꯝꯗꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯕꯤꯔꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯅ ꯍꯤꯗꯥꯛꯄꯨ ꯑꯗꯨ ꯀꯟꯅ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯤ ꯐꯅꯦꯛ ꯑꯃꯠꯇ ꯂꯩꯕꯤꯌꯨ ꯍꯥꯏꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯐꯅꯦꯛ ꯁꯦꯒꯥꯏꯕ 2ꯈꯛ ꯂꯩ, ꯃꯗꯨꯁꯨ ꯀꯥꯟꯊꯒꯨꯝꯅ ꯐꯣꯠꯂꯦ꯫ ꯑꯃꯟꯕ ꯏꯅꯐꯤ ꯑꯃꯒ꯫ ꯇꯣꯝꯕꯅ ꯃꯄꯨꯛꯅꯤꯡꯗ ꯃꯋꯣꯜ ꯃꯋꯣꯜ ꯈꯜꯂꯛꯏ꯫ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯔꯩꯗ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯂꯧꯃꯤ ꯑꯩꯈꯣꯏꯗꯤ ꯈꯔ ꯃꯣꯠꯅ ꯂꯩꯔꯒ ꯄꯛꯆꯩꯗ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯒꯤꯕꯨ ꯀꯔꯤ ꯋꯥꯠꯄꯒꯦ? ꯑꯩ ꯂꯩꯔꯤꯗꯅ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯀꯨꯝꯁꯤ ꯀꯨꯝꯒꯤ ꯂꯩꯈꯣꯝ ꯀꯣꯛꯇ꯭ꯔꯤꯕ ꯅꯨꯡꯁꯥꯅ ꯀꯥꯍꯠꯂꯕ ꯃꯥꯏꯊꯣꯡ, ꯁꯦꯠꯂꯤꯕ ꯁꯦꯒꯥꯏꯔꯕ ꯈꯨꯗꯩ, ꯆꯥꯗ ꯊꯛꯇꯕꯅ ꯌꯥꯡ ꯀꯪꯂꯕ ꯃꯥꯒꯤ ꯅꯤꯄꯥꯒꯤ ꯐꯤꯕꯝ ꯃꯇꯥ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯤꯔꯩ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯈꯤꯗ꯭ꯔꯤ꯫ ꯂꯩꯁꯥꯔꯤꯉꯩꯗ, ꯃꯄꯥꯝꯗ ꯂꯩꯔꯤꯉꯩꯗꯁꯨ ꯅꯣꯛꯆꯕ ꯐꯪꯉꯛꯇ꯭ꯔꯕꯤ ꯅꯨꯄꯤꯅꯤ꯫ ꯌꯥꯝꯅ ꯂꯥꯏꯔꯕ ꯂꯧꯃꯤꯒꯤ ꯃꯆꯥꯅꯤ꯫
ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯣꯝꯕꯅ ꯌꯥꯝꯅ ꯊꯣꯠꯅ ꯅꯧꯊꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯇꯥꯎꯅꯦ ꯅꯪꯕꯣ, ꯅꯪꯒꯤꯗ ꯅꯠꯇꯤꯌꯦ, ꯀꯨꯝꯁꯤꯗꯤ ꯏꯀꯨꯕꯣꯛ ꯏꯅꯦꯝꯄꯣꯛꯀꯤꯁꯨ ꯐꯤꯖꯣꯜ ꯑꯃꯃꯝꯇ ꯍꯣꯡꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯂꯪꯂꯥ ꯑꯃ ꯐꯥꯎꯕ ꯇꯝꯂꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯏꯆꯥ ꯆꯥꯎꯕꯒꯤꯁꯨ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯕꯤꯒꯦ, ꯏꯆꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯇꯣꯝꯕꯤꯔꯩꯅ ꯍꯔꯥꯎꯖꯩ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯥꯗꯨ ꯇꯥꯖꯕꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯄꯨꯈꯝ ꯑꯃ ꯇꯦꯡꯀꯣꯠ ꯑꯃꯁꯨ ꯂꯩꯍꯧꯁꯤ꯫ ꯑꯉꯥꯡꯒꯤ ꯆꯥꯛ ꯆꯥꯅꯕ ꯂꯩꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯣꯝꯕ, ꯂꯩꯗꯗꯤ ꯐꯧꯄꯣꯠ 3ꯗꯪ ꯇꯥꯏꯊꯣꯛꯂꯒ ꯂꯣꯏꯅ ꯀꯣꯟꯅꯕꯅꯤ꯫ ꯁꯪꯕꯥꯏꯗ ꯆꯥꯝꯃ ꯆꯥꯝꯃ ꯄꯤꯔꯤꯗꯅ, ꯁꯍꯔꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯒ ꯂꯩꯔꯨꯁꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯨꯜꯒꯤ ꯃꯤ ꯑꯃ ꯆꯪꯂꯛꯂꯦ꯫ ꯇꯣꯝꯕ! ꯇꯣꯝꯕꯧ! ꯇꯣꯝꯕ ꯂꯩꯇꯕ꯭ꯔꯣ? ꯇꯣꯝꯕ, ꯍꯥ, ꯀꯅꯥꯅꯣ? ꯅꯤꯄꯥ ꯑꯗꯨ ꯎꯕꯗ, ꯑꯦ, ꯇꯥꯆꯧꯅꯤꯅ? ꯅꯤꯄꯥ ꯑꯗꯨꯅ, ꯅꯪ ꯇꯥꯗ꯭ꯔꯤꯕ? MLA ꯁꯥꯍꯦꯕꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔ ꯑꯗꯨ ꯀꯂꯤꯀꯇꯥꯗ ꯔꯦꯜ ꯒꯥꯔꯤ ꯃꯄꯣꯠ ꯑꯃ ꯂꯩꯕꯅꯦꯌꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯅꯣꯡ ꯀꯟꯅ ꯆꯨꯕꯗ ꯏꯁꯤꯡ ꯂꯣꯏꯅ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯅꯦ꯫ ꯄꯪꯖꯕ ꯋꯥꯖꯒꯟꯕ ꯇꯣꯝꯕꯅꯤ꯫ ꯏꯁ, ꯑꯗꯨꯗꯤ ꯁꯦꯟꯐꯝꯗꯤ ꯌꯥꯝꯅ ꯃꯥꯡꯂꯕ ꯄꯣꯠꯅꯤꯗ꯫ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯍꯣꯏ ꯍꯣꯏ, ꯃꯌꯥꯝꯅ ꯈꯥꯏꯅꯕ ꯑꯩꯒꯤ ꯁꯔꯨꯛ ꯀꯌꯥꯅꯣ ꯄꯤꯖꯒꯦ꯫ ꯍꯥꯏꯔꯛꯏ꯫ ꯅꯤꯄꯥ ꯑꯗꯨꯅ ꯍꯔꯥꯎꯅ, ꯇꯣꯝꯕ, ꯅꯪꯒꯤ ꯂꯧꯁꯦ ꯀꯨꯝꯁꯤꯗꯤ ꯐꯩꯅꯦ, ꯅꯔꯥꯏꯕꯛ ꯐꯕ ꯀꯨꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯤꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕ ꯑꯃꯁꯨꯡ ꯇꯣꯝꯕꯤꯔꯩ ꯆꯥꯛ ꯆꯥꯔꯤ꯫ ꯆꯥꯛ ꯑꯗꯨꯁꯨ ꯆꯦꯡꯒꯤ ꯁꯔꯨꯛ ꯌꯥꯎꯗꯦ꯫ ꯃꯪꯒꯜ ꯈꯔ, ꯂꯐꯨ ꯈꯔ ꯌꯥꯜꯂꯒ ꯊꯣꯡꯕ ꯆꯥꯛꯅꯤ꯫ ꯇꯣꯝꯕꯅ ꯑꯦꯅꯥꯃꯦꯟꯒꯤ ꯃꯄꯥꯟ ꯃꯆꯦꯠ ꯇꯥꯕ ꯄꯨꯈꯝ ꯑꯃꯗ, ꯑꯗꯨꯒ ꯇꯣꯝꯕꯤꯔꯩꯅ ꯂꯥ ꯃꯆꯦꯠ ꯑꯃꯗ ꯆꯥꯔꯤ꯫ ꯆꯈꯣꯝ 2-3ꯂꯛ ꯍꯨꯛꯂꯛꯄꯗ ꯃꯉꯥꯏꯔꯤ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯃ ꯁꯥꯇꯤꯟ ꯑꯃ ꯇꯨꯞꯇꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ, ꯍꯥꯏ, ꯏꯕꯨꯡꯉꯣ ꯇꯣꯝꯕ! ꯇꯣꯝꯕ ꯂꯩꯕ꯭ꯔꯣ? ꯇꯣꯝꯕ ꯆꯦꯞꯊꯗꯨꯅ ꯏꯃꯨꯡꯗꯒꯤ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯃꯤ, ꯁꯍꯔꯗꯒꯤ ꯈꯨꯔꯥ ꯂꯧꯄꯨꯗꯨꯅꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯅꯝꯀꯧ ꯀꯧꯁꯤꯜꯂꯛꯏ꯫ ꯇꯣꯝꯕ! ꯇꯣꯝꯕꯧ! ꯇꯣꯝꯕ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯅ ꯊꯣꯔꯛꯏ꯫ ꯈꯨꯔꯥ, ꯂꯦꯡꯉꯛꯏꯕ꯭ꯔꯥ ꯐꯤꯗꯥꯁꯤꯗ? ꯄꯌꯥꯅ ꯁꯥꯕ ꯐꯤꯗꯥ ꯁꯦꯒꯥꯏꯕ ꯑꯃ ꯊꯥꯏ꯫ ꯂꯧꯄꯨ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯔꯛꯏ, ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ, ꯑꯩ ꯂꯧꯕꯨꯛꯇꯒꯤ ꯆꯪꯂꯛꯄꯅꯤ꯫ ꯀꯨꯝꯁꯤꯗꯤ ꯅꯪꯅ ꯎꯕ ꯂꯧꯁꯦ ꯐꯩ, ꯂꯧꯁꯥꯟ ꯈꯔ ꯄꯤꯗꯕ ꯌꯥꯗꯦ꯫ ꯇꯣꯝꯕ, ꯈꯨꯔꯥ, ꯇꯧꯗꯗꯤꯗꯀꯣ, ꯈꯔ ꯈꯔ ꯆꯥꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯂꯧꯄꯨ, ꯏꯕꯣ, ꯅꯍꯥꯛꯅ ꯄꯤꯔꯛꯇ꯭ꯔꯤꯕꯁꯤ ꯆꯍꯤ 2 ꯁꯨꯔꯦꯗꯣ, ꯀꯨꯝꯁꯤꯒꯗꯤ 3ꯅꯤ꯫ ꯇꯣꯝꯕ, ꯍꯣꯏ, ꯃꯃꯥꯡꯒꯤ ꯆꯍꯤꯗꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯀꯨꯝ ꯀꯥꯡꯕꯒ ꯏꯁꯤꯡ ꯆꯥꯎꯕꯒ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯋꯥ ꯑꯗꯨ ꯂꯧꯄꯨ ꯑꯗꯨꯅ ꯊꯑꯣꯏꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯔꯛꯏ, ꯀꯨꯝꯁꯤꯗꯤ ꯁꯨꯅ ꯄꯤꯒꯗꯕꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯄꯣꯏꯅꯨꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ꯫ ꯂꯧꯕꯨꯛ ꯄꯨꯝꯅꯃꯛ ꯃꯤꯅ ꯄꯨꯡꯉꯧ ꯉꯧꯔꯦ꯫ ꯃꯇꯝ ꯑꯃꯗ ꯁꯪꯕꯥꯟꯅꯕ ꯂꯧꯕꯨꯛ ꯑꯣꯏꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯨꯜꯂꯕ ꯁꯅꯥ ꯃꯆꯨ ꯃꯥꯟꯈ꯭ꯔꯦ꯫ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯥꯒꯤ ꯂꯧꯐꯝꯗ ꯂꯧ ꯌꯩꯅꯔꯤ꯫ ꯈꯨꯂꯪ ꯏꯁꯩꯁꯨ ꯇꯥꯏ꯫ ꯑꯁꯪꯕ ꯐꯧꯅꯥꯅ ꯏꯊꯛ ꯏꯄꯣꯡ ꯍꯧꯔꯝꯕꯗꯨ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯒꯤ ꯍꯔꯥꯎ ꯃꯤꯅꯣꯛꯅ ꯊꯟꯈ꯭ꯔꯦ꯫ ꯐꯧ ꯌꯩꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯅ ꯇꯣꯝꯕꯁꯨ ꯃꯥꯒꯤ ꯐꯛꯂꯣꯡꯗ ꯄꯩꯔꯤꯕ ꯐꯧꯒꯤ ꯆꯤꯡꯗꯣꯟ ꯑꯗꯨ ꯌꯦꯡꯂꯒ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯁꯨꯛ ꯌꯥꯝꯅ ꯄꯩꯔꯕ ꯐꯧꯁꯦ ꯏꯃꯤꯠꯁꯤꯅ ꯎꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯈꯜꯂꯤꯉꯩꯁꯤꯗ ꯈꯪꯍꯧꯗꯅ ꯇꯥꯇꯥ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯃꯍꯥꯛꯀꯤ ꯂꯧꯐꯝꯗꯨꯗ ꯊꯧꯖꯤꯜꯂꯛꯈꯤ꯫ ꯅꯍꯥꯜꯒꯤ ꯂꯧꯄꯨ ꯑꯗꯨꯅꯤ꯫ ꯃꯈꯣꯏ ꯅꯨꯄꯥ 4-5 ꯆꯪꯂꯛꯇꯨꯅ ꯑꯍꯜ ꯑꯗꯨꯅ, ꯇꯣꯝꯕ, ꯐꯧ ꯂꯧꯔꯒꯦꯀꯣ, ꯍꯥꯏꯔꯝꯂꯒ ꯅꯤꯡꯉꯩꯃꯨꯛ ꯆꯥꯎꯕ ꯁꯪꯕꯥꯏ ꯑꯃꯅ ꯕꯣꯔꯥꯁꯤꯡ ꯑꯗꯨꯗ ꯐꯧ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯟꯖꯤꯟꯈꯤ꯫ ꯐꯛꯂꯣꯡꯗ ꯂꯩꯔꯝꯕ ꯑꯗꯨꯛ ꯌꯥꯝꯕ ꯐꯧ ꯑꯗꯨ ꯎꯈꯤꯗ꯭ꯔꯦ꯫ ꯐꯛꯂꯣꯡ ꯃꯊꯛ ꯑꯗꯨꯗ ꯐꯧ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯈꯥꯛꯂꯝꯗꯦ꯫ ꯑꯗꯨꯒ ꯐꯧꯄꯣꯠ 5 ꯋꯥꯠꯂꯤꯀꯣ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯇꯣꯝꯕꯒꯤ ꯂꯧꯕꯨꯛꯇ ꯂꯩꯍꯧꯔꯤꯕ ꯐꯧ ꯍꯥꯏꯕꯕꯨ ꯇꯣꯝꯕꯤꯔꯩꯒꯤ ꯃꯅꯥꯗ ꯆꯤꯜꯂꯤꯕ ꯍꯨꯃꯥꯡꯅ ꯆꯣꯠꯂꯕ ꯐꯧ ꯆꯔꯣꯡ ꯑꯗꯨꯃꯇ ꯉꯥꯏꯔꯦ꯫ ꯇꯣꯝꯕꯤꯔꯩꯅ ꯃꯊꯕꯥꯛꯇ ꯃꯈꯨꯠ ꯊꯝꯂꯗꯨꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ꯫
ꯇꯣꯝꯕ ꯂꯧꯔꯤ ꯃꯊꯛꯇ ꯇꯞꯅ ꯐꯝꯊꯔꯝꯃꯤ꯫ ꯀꯞꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯁꯨꯝꯅ ꯊꯦꯝꯂꯛꯏ꯫ ꯅꯪꯁꯤ ꯅꯨꯄꯤ ꯃꯥꯟꯗꯦꯗꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯅꯥꯗ ꯆꯤꯜꯂꯤꯕ ꯐꯧ ꯆꯔꯣꯡꯗꯨ ꯂꯧꯏ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯆꯨꯞꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ RK Elangbamꯅ ꯏꯕ ꯋꯥꯔꯤ ꯃꯆꯥ ꯐꯧ ꯆꯔꯣꯡ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯔꯨꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛ ꯑꯃꯁꯨꯡ ꯁꯟꯗꯣꯛꯅ ꯇꯥꯛꯄ ꯄꯥꯊꯣꯛꯆꯔꯕꯗ ꯍꯥꯞꯄ ꯍꯥꯏꯕꯗꯤ ꯐꯪꯕ ꯄꯩꯁꯤꯟꯕ, ꯄꯣꯂꯥꯡ ꯊꯨꯃꯣꯛ ꯑꯔꯟꯕ, ꯀꯨꯝ ꯀꯥꯡꯕꯅꯦ ꯍꯥꯏꯕꯗꯤ ꯅꯣꯡ ꯆꯥꯡ ꯅꯥꯏꯅ ꯆꯨꯗꯕꯅꯦ, ꯍꯥꯛꯇꯛꯇ ꯃꯇꯝꯗ, ꯍꯥꯕꯦꯡꯈꯤꯕꯗꯨ ꯅꯥꯄꯤ ꯐꯣꯏꯗꯣꯛꯈꯤꯕꯗꯨ, ꯍꯥꯔ ꯄꯥꯝꯕꯤꯒꯤ ꯆꯤꯟꯖꯥꯛ꯫